November tha fauba laibak asigi miyamda lemna cheng phangalagane PM India ki state khudingmakta COVID ki vaccine lemna phangalagane India da leriba lairaba miyoi crore marfu henbada chahi asigi Diwali kumai November fauba da lemna ration piragani amasung COVID-19 ki laichet asibu ngakthongnaba hojik laibak asigi state khudingmakta vaccine kapagi thabak chathariba se chayol anigi matungdagi de center na paisinduna state khudingmakta lemna vaccine phangalagani haina laibak asigi Prime Minister Narendra Modi na miyam da phongdokhre online ki khuthang da miyam da wangang laduna mahak na hai state sing da hojik chathariba vaccine kapagi thabak asi lakliba June kunga mathoi dagi center na haktheng na yengsinduna chatharagane vaccine sing asi hana production company sing dagi state sing na sel puthoktuna leiba phauba yauramba du hojikti tawraroi vaccine leibagi thabak khudingmak center na mapung phana yengsinduna laibak asida leiba chahi 19 helaba mipum khudingda lemna vaccine kapagi khudong chaba phangalagane adumoinamak private hospital gi oinadi apunba vaccine gi mamal gi chada humbudra manga center na puthoklagane leihoriba chada kun manga aduna hospital na puthokchagadabane aduna lanai gi hospital singda vaccine kapa matamda de senfam khara adu laukhigane Prime Minister gi wafam asi handak state khara da vaccine watpagi khudong chaba mayok narakpadagi opposition party na pukhalaki bo wafam singi paukhum oina phongdokhibane mahak na makata na hai vaccine kapagi thabak asi mamangda state singna decentralized tawbagi apamba phongdorokpadagi state lengak singda sinakhibane masiga loina na vaccine gi apunba mamal gi chada kunmanga puthoknaba sinakhibane adumoinamak thorang asida ahoba kaya lairakpadagi center na mapung phana paisinaba phirep laukhibani haide laibak asida hojik mayok nariba covid ki laichet asi yamna tamthiba amadi sak udaba yeknaba amane masibu ngakthongnaba khwaidagi phaba pambai ase mask uppa khut sa toina hamba amadi social distancing ngakna chatpa sini laibak asigi tamlaba miyam asi thungnaba vaccine puthokpa haibasimak araiba thabak amadi natte masi phauba laibak asida puthoksaba vaccine sijinnabagi khara makhai safaribane maduna taduna mapandagi pusilakpa vaccine khaktamak sijinnaramlabadi hena chawba awaba mayok naramgani hainasu mahakna makata na haiki amaromda India gi leriba miyoi crore marifu henbada chahi asigi Diwali kumai fauba lemna ration piragani haina India gi Prime Minister Narendra Modi na makata na haiki COVID-19 ki laichet asibu thengnana bohonabada miyam na mayok nariba awaba sigi yenglaga lakliba Diwali kumai fauba Pradhan Mantri Garib Kalyan Yojana gi makada pinaba warep laukhibane haukiba chahi 2020 gi October tha asidagi ahanba oinasu laibak asigi miyamda lemna cheng phanganba haukibane panba yabade haukiba chayol khara sida India gi covid positive oibagi chang leptana hantharakle hojik numit 10 ga marini asida covid positive oibagi chang asi chada 3.3 da hanthakre hojik chayol khara gi mamangdagi chada 10 gi mathakta leirambane covid 19 na angang mapan mama mapa kaina hankhre atopa angang nifuga taret na pupang sudaba macha ohenbire covid 19 laichet ki ani subo web asina chahi nauriba angang singda achoba saitheng piduna lakle angang kaya positive oibata natana chahi naujaribi angang kaya amabu apokpa apokpi animak setna khainahan bikre kaya amana pupang sudaba angang ohenbire pause asina phangba paugi matungina ngarang phawbada state asida angang mapan covid na apokpa apokpi animak kainahan khre angang nifuga taret na pupang sudaba angang ohenkhre apokpa apokpi animak kaina khraba angang mapan adugi manungda Imphal East district tagi masagi chahi 13 suraba nupa macha ama Bisnupur district tagi masagi chahi 13 surabi nupi macha ama chahi 13 surabi nupi macha ama amadi chahi manga khaktamak ngairiba nupa macha ama ne makhoi ahumak masin mokpa ngaktane Ukhrul district tagi masagi chahi 13 surabi nupi macha ama masagi chahi 15 rom surabi nupi macha ama masagi chahi 8 suraba nupa macha ama amadi chahi 3 khakta ngairibi nupi macha ama yaure makhoi manga maksu masin mokpa ngaktani haire COVID-19 laichet na pupang sudaba angang ohenkraba sing adudi Imphal West dagi angang taret Imphal East dagi angang 12 Thoubal dagi angang 3 Ukhrul dagi angang 13 Kamjong dagi angang 4 amadi None dagi angang amane paw asina makata na hai angang sing ase makhoi gi mari mata singna yengsinbidaga leiri lainga ki social welfare maikai dagi angang sing amadi makhoi bu yengsinbiriba ahal singda psychological support amadi counseling pibagi thabak sathaduna leiri Department ki maikai dagi makata na asigumba covid na mama mapa animak senhan bikraba angang kaya yamna leiribage haibadu district child protection officer singi kuthangda khangdok hanbagi thabak chathari haide asigumba angang sing asigi yaifa thaurangi matangda pauksi asina social welfare department ki makok thongbo officer amaga wari sanabada hai Manipur lengak na handakta asigumba covid 19 na mama mapa animak senhan bikraba angang sing asigi damak Chief Minister gi angang singi tengbang scheme hogdokhrabane
Scheme asigi makhada angangsing asibu asoi angam yahundanabagidamag lakhotpa yaba khongthang kaya marum yauri. Scheme asi anaubo oibana khudakta hektamak thabak to onthokpa yadabana maram oiraga masi mapung phana chanhanba yanaba thabak lakhotpa hore. Scheme asigi draft guideline semba loiduna laingakta cabinet ki ayaba launaba thagatkre. Cabinet na ayaba lauraba matungda madu gazette notification thoklaba matungda guideline adugi matungina thabaksing paikhatkadabani hairi. Mahak na hai masigi thabak asi paikhatpada tangai fadana lakhotaba yadaba khongthang kaya leire. Asigumba angangsing asi yengsinbibagidamag hana chahi ahum magkoibu yokpi thakpiriba miyoisingda lupa lising ani maintenance grant pirambane. Haujikna angangsing aduna chahi taraga nipan sudriba phauba magkoigi maintenance grant oina lupa lising ahum ga chamnga thada piragane. Angangsing adu home da lehengadra natraga magkoigi naknaba mari matana yohangadra haibadusu angangsing adubu yokliba miyoisingga wari sanaba chatle. Anauba scheme asigi makhada angangsing adugi ahal lamansingna thamlamba lam adu angangsing aduda ming ondaba yadaba leibana masida revenue department ki mateng yamna chawna lei haina mahakna makha takhi. Panba yabade chief minister gi angangsing gi tengbang asigi makhada mama mapa animag leikidraba angangsing adubu yengsinbiriba miyoisingda leingakna maintenance grant oina tha amada lupa lising ahumga chamnga angang amamam gi pigani. Angangsing adugi apokpi na thambiramba lam adu angangsing adugi mingda panbiba madugi achangba senpham leingakna puthokpigani. Angang adugi mahimasing tambagi thodang pumnamak leingakna logani. Angangsing adubu kendra vidyalaya natraga kasturba gandhi balika vidyalaya na chingbada mahi lemna tambagi khudong saba phangangani. Loinana boarding da lemna leibagi khudong saba supigani haina chief minister na laukthokiba leikrabani. Loinana masigi thabak thoramsing asi yengsinnabagidamak Thokhaibo office ama hangdoklagani haina laukthokibani. COVID-19 pandemic na maram oiduna angang lising kuntra hena mama mapa leitaba ohenkre child rights body laiba asigi tongan ba state singna June mga faubada thagalakiba data gi matungina ayambana COVID-19 pandemic na maram oiduna angang lising kuntra ga humbudra mathoi mama mapa animak leitaba natraga mapa ama leitaba natraga kana amata yengsinbidana hundoktuna thambiramasing ohelle haina National Commission for Protection of Child Rights NCPCR na ngasi ningthokaba numita Supreme Court phongdokre. BJP lusingba sing masin hangkre kun phakre. Special Investigation Team na Bharatiya Janata Party BJP lusingba singsu takhatuna masin hangkhiba Kodakara Black Money case ka mari leinana miyoi kun phagat kre haina Kerala Legislative Assembly da Chief Minister Pinarayi Bijayan na ngasi phongdokre. Lut tawkhiba lupa crore ahumga lak yangkhai gi manungdagi lupa crore amaga lak taraga ni thoina Laikhiba gram sahumga nifu taret ke sanagi likon mobile phone sing amasung gari sing police na phagat le haiki. Thrissur Kodakara bypass tami khutpu amana April ahumda kar amasung lupa lak kun manga lut tawkhre haibagi wakatagi thigalakpada kar adu lupa crore ahumga lak yangkhai yauki khanglakhibane. Black Fungus Anaba kunga taret Hidak Thakhiba matung reaction Thokhre. Madhya Pradesh ki Sagar district ta government Bundelkhand Medical College BMC da amphotericin B injection tawkiba matung Black Fungus Anaba kunga taret na ona tainaba reaction singi matangda wakalakre haina thangje numito official singna phongdokre. Thogdok adugi matangda Black Fungus layeng bagi maruoiba drug ama oiriba amphotericin B sizinaba khudaktagi tokre. Hauzik BMC ge mucormycosis ward ta Anaba nifugani thoi leiri madugi manungdagi kunga tareta amphotericin B injection sing kapkhibane. Injection adu kapkhibagi matungda Anaba sing aduda laihau amasung obugumba atopa reaction sing thokhi. Thogdok adugi matungda injection adu khudakta sizinaba tokre haina medical college adugi wangangloi Dr. Umesh Patel na haiki. Adum oinamak mahakna Anaba pumnamaki phibam phana leire amasung kiningai amata leite haiki. BMC Superintendent amasung dinna khudakta thabak lokholaki amasung shoklaba Anaba sing adugi symptomatic treatment khudakta hauki. Hauzik Anaba pumnamaki phibam phare haina mahakna haiki. Anaba sing aduda amphotericin B injection singi mahut sinba drug sing Anaba sing da pikre. Anaba sing adu section na senari haina Dr. Patel na makhataki mucormycosis natraga Black Fungus haiba si fungal infection na thokhanba complication amane. Environment ta fungal spores singa samnaruba miyam mucormycosis paglak e Union Health Ministry gi matungina haksang da mai chakhiba asok apan natraga atay unsagi oiba Anaba singi kuthangda Fungus aduna unsada changlakhraba tungda hairiba mucormycosis asi narak e laina asi COVID-19 dagi phagalakliba natraga phakhraba Anaba singi maraktasu phangba yaure masigi mathakta diabetic oiba miyoi amana amasung immune system phajana thabak tawdraba miyoi singna laina asidagi ngakthokpa mathau tai.
Mucormycosis naba masing hengalakibada Union Health Ministry na haukiba thada sathiba laina adu layengnaba maruoiba drug oiba amphotericin B phangba hengalhle amasung makata na phangnaba ahenba oina manufacturer mangada ministry na ngangnari haiki Madhya Pradesh, Rajasthan, Bihar, Gujarat, Punjab, Haryana, Karnataka, Odisha, Telangana amasung Tamil Nadu yauna atay state kaya marumna mucormycosis po epidemic disease eki makada notifiable disease amo oina Thokhre amasung maram aduna mucormycosis case khudingmak state government ta report tawba mathok tahankhre.